KBK SENAPATI SHILLAGA LOUMEE SINGDA AHENBA LOUSHING PINABA AMASUNG District Agriculture की THABAK THOURAM SINGDA AWONBA अमा PURAKNABAGI PANDAMDA MAMANG था May 18 दगी Chatharakkhiba Viksit Krishi Sankalpa Abhiyan Ngarang Mapung Phana Loishinkhre Numit 15 chumna Chatharakkhiba Viksit Krishi Sankalpa Abhiyan gi manungda paihakhiba tungan THABAK THOURAM kaya gi matangda Krishi Vigyan Kendra SENAPATI gi Subject Matter Specialist Veterinary Science Dr. N Mohindrana Hai Central Agriculture University Imphal amasung ICR Manipuri Center Imphal ga khusam Mamang tha May 18 dagi hauduna numit 15 chumna Chatharakkhiba Viksit Krishi Sankalpa Abhiyan BKSA gi manung chana Senapati amasung Kangpokpi District K manung da laiba khul chama ga sumna ani konsilma ngamkhe loinana LOUMEE lising taruka chatit kuntraga marida kanaba fanghanba ngamkhe Senapati District K line department sing oiriba agriculture horticulture veterinary amasung fishery office amati green biotech eco solutions Manipuri official piana BKSA da saruk yabaga loinana LOUMEE singda ahenba loksing PK masida lengaki scheme amasung program sing oiriba soil health card mobile plant health clinic RKVY National Livestock Mission Livestock Insurance PMMSY PMKSY SMAM PM Kishan PMFBY PKVY amate natural farming gi matangda marik chuba wafam kaya so LOUMEE singda kangankhe masida sunnatana LOUMEE amasung scientists singi marakta interaction program pangthokhibaga loinana agriculture gi thabak thorom sing hena kumang chawsinabagi matangda so demonstration na chingba kaya su pangthokhe masida sunnatana LOUMEE singi pothok amasung chatok hengatnaba paddy seeds amasung vegetable seed na chingba kaya su yanthoke haina Dr. Mohindrana makata na phongdokhe